Indigenous Pillar Yungnaba Sawombung Kabui Khunjao na Lam Pirakpa Damak Federation of Haomee na Thagatpa Phongdorakli. Hiram asigam mari lainana Federation of Haomee ki President Sapamcha Jadumani na khudek piraka thadorakpa cherol amana hai. Lamdam asida khundaminari ba yellow furup sing apun basaktam ngaknabagi panamda Federation asina Indigenous Pillar ama Yungnaba Sawombung Kabui Khunjao ge thaupai da haijarubada harauna karakpakan loinana khunja singna su mapung fana sawanakhe. Loinana hiram asigi matang da chahi asigi March ki tang kulhumdoi da thaupai na Federation ki thomi sing da ayaba pibagi cherol adusu kusinarakle. Masigi damak Sawombung Kabui Khunjao ki thaupai bu haininga litena Thagatpa Phongdorakli. Federation of Haomee na Khunthak amasung khunkhada leiba I mari yak salai sing punsinduna Manipuri dagi tana thanam yadraba machin manang oibagi apun basaktam ama sagatuna lakle. Yellow furup singe marakta gising yamdaba apikpa furup singe saktam amade hak manghanaba honarakpa sing dage kannaba thongdang lobagi tanja adu lakle. Apikpa furup sing achauba furup tan namduna Jinsin Kiduna Malem Asida Nedami Highway Mami Fauba Taraktabi Yai, Madam Aduna, Yellow Furup Sing, Kanabagi Pandam, the Indigenous Pillar as a Yungnaba Thaurang Torpani. Haiba Pillar as a Manipuri district Kudimukta Kinaba Pandam Kamde. Indigenous Pillar as a Yungnaba Damak, Yellow Misana Federation as a Vice President, Dr. Herakawigi Ming the Labor GP number 908998287 da. Angamba Sel the Tengbang PBU High Natural as in the Makan Tarakli.